Sasinnaba Facebook account dagi Nupi Singda Karan Taba ama fare. Laibakna sakhang mai khangnaraba miyoy amagi photo Facebook ta profile photo thamlaga Sasinnaba Facebook account hangduna Nupi angang Singda ngayak leitana Karan Taba miyoy ama cyber crime police station gi team amana ngarang fare. Police na faraba taungambani haiba miyoy adu Imphal East District ki Thongju Waikhom khongnang dagi Laisram ningthemba chahi kuntraga mari apokpa el samu yaima kawe miyoy amana mahaki photo sizinaraga Sasinnaba Facebook account hanglaga ikai khumnaba mangba yaba thabak kaya marum tawre haina police station asida wakalakpadagi FIR ama laukhatuna kupna thigatlaba tungda taungamba miyoy adu fakhibane paw asina hai cyber crime police station da complaint tawrakliba miyoy adugi masagi account dugi hojik faraba ningthemba hairiba miyoy asina photo lautharaga kanglai nganba khuman haiba Sasinnaba Facebook account ama haukiba June thagi Kungani pandagi sizinaba haurakhe Sasinnaba Facebook account asina complaint tawrakliba miyoy adugi Facebook friend Singda taba nungaitaba wahay wata message thazilakpadagi hangnarakpada Sasinnaba Facebook account ni haiba khanglakpadagi cyber crime police station da complaint tawrakbane complaint adugi matungina cyber crime police station gi team na kanglai nganba khuman hairiba Sasinnaba Facebook account adu ningthemba hairiba miyoy asina hangba oirambadagi mahak pungarang fabane Mangondagi mobile phone ani amasung SIM card ani fangle haire High School Mapan Higher Secondary on Kray Academic Session 2021-22 dagi hauraga High School Mapan Higher Secondary da upgrade tawre haina ngarang Commissioner Education SM Hare Krishna na order ama thokre Higher Secondary gi thakta on khatkraba High School sing adude Kasom Khulen High School Praja High School Khongham Pat High School Kamjong High School Urup High School Wainam Government Girls High School Sribon High School, Wabugai High School amasung New to Sem Frontier High School name. High School sing asigi hauzik lairiba khwaidagi senior oiba lecturer aduna principal amasung vice principal oina utilize tawba yagani haide. Vaccine kaptrabadi tolo piroi haiba DC gi order singna duna petition file tawkre. Tha asigi kulhumdoida Bishnupur district ke DC na state asida oiriba COVID-19 gi phibam amade lakadoriba Manipur Legislative Assembly gi mikhalga mari lainana Vaccine kapthok taba employees sing thagi tolop thadok loi haina thokibo order gi mayokta Manipur High Court petition ama file tawrakre haide state asida COVID-19 gi laichut chandokpa thingnaba laingakna thamlamba curfew amadi lockdown sing tapna komthorokpaga mari lainana laingaki loisang gi hangdokpa amadi MGNREGS ki thabak sugodaba sing vaccine kapthok trabadi khudong chaba amata piroi haina Manipur laingak amasung Tamenglong District ki DC ki maikai dagi order thokiba laikre loina na hairibo order ani adugi mayokta case file tawrakbadagi order sing adu High Court na state tawnana basu khangan kiba laikhrabane Bishnupur District DC ki maikai dagi hairibo order adu handokre adum oinamak Manipur lenga ki order amadi Tamenglong District DC ki order adugi mathakta petition tharakiba petitioner gi maikai dagi di Bishnupur DC na order hangdokle hairiba adugi notification thoktaba maramna Mahaki mathakta contempt petition adu makha sathabani haire wafam asiga mari leinana DC Bishnupur dagi phangba pawgi matungina district asida COVID-19 dagi ngakthoknaba vaccine mapung phana kapthokhrabagi chang ase chada humbudra oiri amade satliba chahi asigi September gi aroiba phawbada chada 35 da hengatnaba pandam thamkhibani loinana tha asigi 15 phawbada district asida vaccine kapthokhibagi masing lakh amaga lising nifuga nipan chahumgo hompuga taret yaurei Masigi manungda vaccine dose ama kapthoklaba misingna lakh amaga lising kulhumdoi chamapan amadi dose animak phanglaba misingna lising kunmari chamri ga hompu taret oirei loina na hairibo order adu maru oina mathang sahida pangthokodoriba Manipur Legislative Assembly ge mikhal tha khara khaktamak ngaisilakpa maramna lainga ki employee singna vaccine kapthoktri haibagi namada election duty laithoktanaba amadi employee singna mathau tawbada miyoi lising kaya Thengnagada maramna laiset asidagi ngakthoknanaba tangai fadana vaccine kapthokpa compulsory uhenanaba khanakhibani haire Tribal Affairs ke scheme sing Union Minister na review tawkre utilization certificate tharaklo ahenba phan pirage Renuka Singha Ministry of Tribal Affairs ke senthang makhada Manipur gi chingmi singgi sakhot thorang gi damak senfam kaya thadaduna paikhat liva scheme sing Union Minister of State Tribal Affairs Srimati Renuka Singhana review tawkhibaga loinana hanagi loisindana lairiba project sing loisinduna
यूटिलाइजेशन सर्टिफिकेट यूसी पिरकलो सेंटर ना अहेन सेंफम थादरगे हाइना फोंदोखरे इम्फाल की क्लासिक होटल दा पांगथोकिबा रिव्यू मीटिंग अदुगे मतंगदा यूनियन मिनिस्टर ऑफ स्टेट रेणुका सिंहाना पाउसे असिगा अखनना उनबदा हाई मिनिस्ट्रीना लमदम मसिदा चिंगमी मियाम की चाखुट थौरांगे लवु सिंगुबगे मखल मखा कयागे ट्रेनिंग पीनबगी अमदे हिंगनबगी लंबी पीनबगी दमक पीथरिबा फंडसिंग अदु करमना सिजिनरिबगे हाइबदु यंगसिनबा लाकपने ngasi review meeting aduda Manipur gi Tribal Affairs and Hills Department ki maiki dage thengnariba issue kaya Chief Minister ga unaraga wari sanaram gane Manipur gi chingmi singi chawkhut thorange center da sel gi award pa leite haike ngasi gi review meeting aduda state lengang na paikhat liwa thabak sing asida sothaba amadi matam chana loisindaba thabak kaya leire thabak sing adu athuba matam da loisinduna utilization certificate piraklo makha taba sel piraklage haina minister na haike महाकना हाई इंडिया लेंगाकना मियाम की चाखुट थौरांग अमदि याइफा थौरांग की दमक पिथरकलिबा सेंफम सिंग अदु मतम चाना सिजिनदुना मखा ताना सेंथंग लौथनब होनरबदि मदुगी कानबा मियाम दा फंगनबा ngamgane मरम असिना ऑफिशियल सिंगना सेंटर दगी पिरकलिबा सेंफम मतम चाना सिजिनबा ताई महाक मसामक नवेंबर थादा मणिपुर दा अमुखन्ना लाक्तुना मियाम गा हक्थेंगना उनदुना मिनिस्ट्रीना पाइखतलिबा थबक थौरम सिंग अदु मियाम यौरिब्रा हाइबदु हक्थेंगना यंगसिनगनी हाइखे महाकना हाई मिनिस्ट्रीना स्टेट असिदा EMRS स्कूल सिंग सागतपगी थबक सिंगसु यंगसिनबा लाकपने महाकी खोंगचत असिदा मणिपुर दा लेरिबा चिंगमी सिंगना थेंगनरिबा प्रॉब्लम सिंग अदु खंगदोकनबा होनखे मखोइगी अवार्ड अपा अमदि चाखुट थौरांगी दमक सेल गी अवार्ड प लेite मखोइदा सेल कया यामना मथौक ताबगी हाइबदु खंगदोकपगे तांगाई फदबा लई हाइखे प्राइम मिनिस्टर नरेंद्र मोदी ना अवांग नोंगपोक स्टेट सिंग मापुंग ओइना असम नागालैंड अमदि मणिपुर दा लेरिबा चिंगमी सिंगी खुदोंग चादबा सिंग अमदि मखोइगी दमक पाइखतलिबा थबक थौरम सिंग असे यंगसिनबा लाकपनि हाइखे ngasi review meeting aduda Manipur lenga ki Tribal Affairs and Hills ki Minister Bungjagin Balte Additional Chief Secretary TAN Hills Letkogin Haukip amadi Director Tribal Affairs C Arthur Warsayo yauna official kaya su saruk yakhe Afghanistan da oiragliba phibam masi Pakistan da thokan khibane Afghanistan ki president ni haina masana masabu claim tauzariba Amrullah Salena Taliban fighter singa Islamic State Khorasan province ISK ga yamna naknaba mari leinai haina phongdorokhibaga loinana Afghanistan da hujik lalhoba singge tumpham oiragliba se Pakistan na uhelakibani haina maral siri mahakna makhatana phongdorokhibada Taliban fighter singna ISIS ka mari leinade haina phongdorokliba wafam ase Pakistan na Taliban fighter sing sogate haina phongdokhiba duga chap manai Taliban singna phongdorokliba wafam asidi makhoigi mapu Pakistan takpi tambiba para adune Pakistan matam leiba pumnamakta lalhauba singge factory sing amade agency sing semgat sagan abahonare malemgi leibak singi mamangda Pakistan phongdokliba wafam adugi ona tainabada tuminna lalhauba singda khuchu khulai kaya mateng pangle Afghanistan da tangdu leita da phibam ama ohelagliba amade Taliban fighter singna power paisin khriba se Pakistan gi achoba khut yawe Pakistan military na Taliban fighter singbu matam pumbada mateng pangduna lakli haibase Pakistan ga yumthangnariba laibak India na hena khanglaba wafam amane India da su Pakistan na lalhauba singi oiba thabak thawong kaya chathare makoina sel thadaduna amadi khuchu khulai kaya supply toksinduna Jammu amasung Kashmir gi tongan ba mafam singda violence ki oiba thabak thoram kaya chathahli haire aroibada tabiriba pumnamakpu thagachari